ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯃꯧꯔꯦ ꯍꯤꯡꯆꯥꯕꯤꯔꯥ ꯀꯨꯟꯅꯤꯄꯥꯟ ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯨꯡꯁꯤ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯐꯣꯟ ꯂꯥꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯁꯥꯟꯒꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯄꯥꯏꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯄꯥꯛ ꯍꯦꯛ ꯄꯥꯏꯈꯠꯄ ꯉꯝꯗꯦ꯫ ꯐꯣꯟ ꯑꯗꯨꯗ ꯆꯥꯒꯗꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯅꯨꯡꯁꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯇꯠꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯍꯟꯗꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯟꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ, ꯑꯗꯨꯝ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯁꯥꯟꯁꯨ ꯄꯥꯏꯔꯛꯇꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯅꯨꯡꯁꯤ ꯑꯃꯨꯛꯀ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯟꯖꯦꯜ ꯈꯔ ꯁꯦꯝꯂꯒ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ꯫ ꯁꯥꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗꯅ, ꯑꯗꯨꯒ ꯅꯨꯡꯁꯤ ꯇꯥꯕ꯭ꯔꯣ? ꯍꯣꯏ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯀꯩꯁꯨꯝ ꯇꯧꯗꯦꯗ꯫ ꯑꯣ, ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯤꯕꯤꯌꯥꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯒꯤ, ꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯗ꯫ ꯅꯨꯡꯁꯤ ꯁꯥꯟꯅ ꯇꯥꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯁꯠ ꯊꯥꯡꯗꯩ, ꯑꯗꯨꯒ ꯃ꯭ꯌꯨꯠ ꯊꯝꯂꯒ, ꯅꯃ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯥꯔꯨꯔꯒꯦꯀꯣ꯫ ꯍꯣꯏ ꯅꯃ, ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫ ꯅꯨꯡꯁꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯂꯗꯨꯅ, ꯗꯥꯁꯥꯟ꯫ ꯇꯥꯏꯌꯦ꯫ ꯀꯩꯒꯤꯅꯣ ꯆꯥꯛ ꯆꯥꯁꯨ ꯆꯥꯗꯅ ꯆꯥꯔꯦ ꯍꯥꯏꯁꯤꯜꯂꯤꯗꯤ? ꯅꯨꯡꯁꯤ ꯁꯥꯟꯅ ꯑꯗꯨꯝꯅ ꯗꯥꯏꯔꯦꯛ ꯍꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩ, ꯑꯗꯨꯒ ꯁꯨꯝ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯀꯩꯅꯣ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗꯕ? ꯆꯥꯔꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯗꯤꯅꯦ꯫ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯊꯤꯕ ꯋꯥꯍꯩꯅ ꯑꯃꯨꯛ ꯍꯥꯏꯕꯤꯒꯦ ꯍꯥꯏꯅꯣ? ꯁꯨꯝ ꯉꯥꯡꯂꯩ, ꯆꯥꯛꯇꯣ ꯑꯝꯇ ꯍꯥꯟꯅ ꯆꯥꯅꯕ ꯇꯧꯀꯣ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯦ꯫ ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯆꯥꯎ ꯆꯥꯎꯅ ꯁꯨꯝ ꯍꯥꯏ꯫ ꯍꯩꯃ, ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔ ꯂꯩꯔꯅꯨ꯫ ꯆꯣꯃꯤ, ꯑꯩ ꯑꯗꯨꯝ ꯄꯥꯏꯗꯣꯏꯅꯤꯀꯣ, ꯆꯥꯏ ꯆꯥꯗ ꯌꯦꯡꯗꯣꯏꯅꯤ꯫ ꯅꯪꯁꯨ ꯅꯤꯡꯉꯥꯏꯗꯤ ꯑꯉꯥꯡꯗꯒꯤ ꯍꯦꯜꯂꯤꯅꯦ꯫ ꯅꯪꯕꯨ ꯆꯠꯂꯣꯗ, ꯉꯥꯏꯔꯦꯗ꯫ ꯍꯣꯏ ꯃꯤ, ꯁꯨꯝꯒ꯭ꯔꯤꯒꯤ ꯇꯛꯏ꯫ ꯇꯛꯇ꯭ꯔꯗꯤ ꯆꯥꯔꯣꯏꯗꯣꯏ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤ ꯉꯁꯥꯏꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯗꯨ ꯁꯥꯟꯅ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯋꯥꯔꯤ ꯇꯧꯔꯛꯄ ꯑꯗꯨꯒ ꯈꯔꯗꯤ ꯍꯔꯥꯎꯖꯕꯗꯧꯅ ꯇꯧꯔꯛꯂꯤ꯫ ꯁꯥꯟꯅ ꯃꯥ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯈꯪꯕꯗ ꯊꯦꯝꯂꯛꯄ, ꯃꯥꯕꯨ ꯀꯦꯌꯔ ꯂꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯈꯔ ꯂꯥꯝꯖꯔꯛꯂꯤ, ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯌꯥꯔꯄꯣꯠꯇꯨ ꯂꯧꯔꯗꯨꯅ ꯐꯣꯟ ꯑꯗꯨꯅ ꯐꯃꯨꯡꯗ ꯊꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯀꯣꯜ ꯋꯥꯔꯤ ꯁꯥꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯗꯥꯁꯥꯟꯗꯤ ꯆꯥꯔꯕꯣ? ꯑꯩꯗꯤ ꯆꯥꯔꯦ꯫ ꯑꯣ, ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ? ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯥꯏ, ꯆꯝꯐꯨꯠ ꯑꯃꯒ꯫ ꯑꯣ꯫ ꯋꯥꯔꯤ ꯁꯥꯅ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯊꯥꯜꯂꯗꯨꯅ ꯆꯥꯛ ꯊꯤꯔꯤ꯫ ꯗꯤꯕꯤꯌꯥꯁꯨ ꯆꯥꯛ ꯇꯣꯛꯄꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯍꯤꯗꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯥꯒꯤ ꯕꯣꯇꯜ ꯏꯁꯤꯡꯗꯨ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯏꯁꯤꯡ ꯂꯧꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯃꯩ ꯃꯨꯊꯠꯂꯒ ꯊꯝꯂꯝꯕ ꯑꯗꯨ ꯉꯥꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯡꯁꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯃꯤ꯫ ꯏꯆꯟꯗꯤ ꯀꯣꯟꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯗꯤ ꯍꯪꯒ꯭ꯔꯤ ꯁꯤꯔꯞ ꯑꯃ ꯆꯥꯗꯣꯏ ꯋꯥꯠꯄꯒꯤ ꯑꯣꯏꯔꯦꯀꯣ? ꯅꯨꯡꯁꯤ ꯏꯀꯥꯏꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗ ꯆꯥꯔꯤ, ꯈꯨꯝꯗꯕꯤꯗ꯫ ꯅꯪꯕꯨ ꯌꯦꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯔꯝꯂꯅꯤꯗ ꯍꯧꯖꯤꯛꯇꯤ, ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯣꯏꯔꯁꯨ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯍꯥꯎꯏ꯫ ꯆꯥꯔꯣ, ꯐ꯭ꯔꯤꯖꯇꯁꯨ ꯉꯥ ꯂꯩꯍꯧꯕꯅꯤꯀꯣ꯫ ꯑꯗꯨ ꯏꯅꯝꯃ, ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯈ꯭ꯔꯦ, ꯅꯣꯏ ꯗꯗꯥꯒ ꯇꯨꯝꯅꯤꯅ ꯇꯨꯝꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯔꯒ ꯄꯣꯊꯥꯔꯣ꯫ ꯌꯥꯝ ꯐꯩꯗꯀꯣ ꯃꯣꯏꯒꯤ ꯍꯪꯒ꯭ꯔꯤ ꯁꯤꯔꯞꯁꯤꯗꯤ, ꯑꯩ ꯑꯗꯨꯝ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯈ꯭ꯔꯦꯗ꯫ ꯌꯥꯔꯦꯕ ꯏꯅꯝꯃ, ꯁꯨꯝ ꯑꯁꯤꯗ ꯍꯥꯏꯔꯒ ꯂꯩ꯫ ꯐꯥꯒꯤ ꯇꯧꯅꯤꯗ, ꯆꯥꯔꯣ, ꯑꯗꯨꯗꯤ ꯏꯅꯝꯃ ꯆꯪꯉꯒꯦꯀꯣ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯁꯣꯝꯗꯅ ꯁꯥꯟ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤ, ꯑꯗꯨꯒ ꯁꯥꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯆꯥꯏꯗꯨꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯉꯥ ꯊꯣꯡꯉꯤ꯫ ꯑꯣ, ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯋꯦ ꯑꯗꯨꯝ꯫ ꯆꯥꯛꯇꯤ ꯀꯌꯥꯝ ꯆꯥꯔꯕ? ꯑꯗꯨꯝ ꯈꯔꯗꯤ ꯆꯥꯔꯦ꯫ ꯑꯣ, ꯑꯗꯨ ꯅꯪ ꯅꯍꯥꯟꯈꯩꯗꯤ ꯊꯕꯛ ꯍꯜꯂꯛꯄꯒ ꯆꯥꯛꯀ ꯊꯣꯡꯕ꯭ꯔꯣ ꯑꯃꯨꯛ? ꯊꯣꯡꯉꯤ꯫
ꯅꯪꯕꯨ ꯀꯩꯀꯩ ꯏꯟꯁꯥꯡꯗꯤ ꯊꯣꯡꯕ ꯍꯩꯒꯦ? ꯂꯣꯏ ꯍꯩꯌꯦ. ꯎꯇꯤꯗꯤ ꯍꯩꯕ꯭ꯔꯣ? ꯎꯇꯤꯗꯤ ꯈꯔ ꯋꯥꯠꯂꯤ ꯍꯩꯗꯧꯕ. ꯗꯥ ꯎꯇꯤ ꯄꯥꯝꯕ꯭ꯔꯣ? ꯎꯇꯤꯗꯤ ꯄꯥꯝꯃꯦ ꯌꯥꯝꯅ. ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯅꯣꯡꯃ ꯏꯃꯥꯅ ꯇꯥꯛꯍꯜꯂꯒ ꯗꯥꯁꯥꯟꯒꯤ ꯊꯣꯡꯂꯒ ꯊꯤꯟꯕꯤꯔꯛꯀꯦ. ꯍꯣꯏ, ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦꯗ, ꯀꯣꯟ ꯐꯦꯡꯂꯤꯌꯦ. ꯌꯥꯝ ꯊꯨꯅ ꯂꯣꯏꯗ, ꯌꯥꯝ ꯆꯥꯗꯕ ꯃꯥꯜꯂꯦ. ꯈꯔ ꯆꯥꯔꯒ ꯇꯣꯛꯑꯦ, ꯆꯥꯅꯤꯡꯗ꯭ꯔꯕ. ꯅꯨꯡꯁꯤꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯐꯝꯗꯨ ꯁꯤꯠ ꯅꯥꯟꯅ ꯋꯥꯏ ꯇꯩꯁꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯤ. ꯗꯥꯁꯥꯟꯗꯤ ꯍꯤꯗꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯤ. ꯑꯗꯣ ꯑꯩꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯍꯟꯗꯛꯅ ꯂꯣꯏꯔꯗꯣꯏꯔꯣ? ꯂꯣꯏꯗꯣꯏꯅꯦ. ꯁꯤ ꯆꯥꯔꯗꯤ ꯃꯈꯥ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ. ꯑꯗꯣ ꯍꯌꯦꯡ ꯑꯩ ꯆꯦ ꯍꯦꯟꯕꯤꯗ ꯆꯠꯇꯣꯏꯅꯦ, ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯆꯠꯂꯣ ꯆꯠꯂꯣ. ꯑꯗꯨꯒ ꯊꯕꯛꯇꯤ? ꯊꯕꯛꯇꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦ. ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯗꯤ ꯄꯨꯡ ꯀꯌꯥꯗ ꯆꯠꯂꯦ? ꯄꯨꯡꯁꯦ 5ꯗꯒꯤ ꯆꯠꯂꯦ. ꯑꯗꯣ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯣ? ꯃꯄꯥꯟꯗ ꯁꯨꯝ ꯐꯝꯂꯝꯃꯤꯅꯦ. ꯅꯣꯡ ꯃꯪꯂꯤ ꯁꯦꯡꯂꯣꯏꯗ꯭ꯔꯣ? ꯆꯪꯉꯨ, ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯂꯦ, ꯑꯃꯨꯛ ꯅꯥꯖꯅꯤ. ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯃꯄꯥꯟꯗ ꯐꯝꯂꯤꯌꯦ ꯑꯩꯁꯨ. ꯑꯩꯉꯣꯟꯗꯗꯤ ꯆꯪꯂꯣ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯏꯃꯨꯡꯗ ꯆꯪꯉꯣ ꯅꯪꯁꯨ, ꯑꯩꯁꯨ ꯆꯪꯂꯒꯦ. ꯍꯣꯏꯗ. ꯅꯨꯡꯁꯤꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯒ ꯁꯥꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯤ. ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯅꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯅꯔꯦ. ꯅꯨꯡꯁꯤꯁꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯂꯗꯨꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯗꯨꯅ ꯅꯨꯡꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ. ꯅꯨꯡꯁꯤ ꯃꯦꯁꯦꯖꯇꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯆꯪꯂꯒ ꯌꯦꯡꯂꯤ. ꯒꯨꯗ ꯃꯣꯔꯅꯤꯡ. ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯦꯁꯦꯖ ꯍꯜꯂꯤ. ꯀꯅꯥꯒꯤ ꯃꯦꯁꯦꯖ ꯅꯠꯇꯦ ꯂꯩꯔꯝꯂꯤꯕꯗꯨ, ꯁꯥꯟꯒꯤꯅꯤ. ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯃꯦꯁꯦꯖ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯤ. ꯃꯣꯔꯅꯤꯡ. ꯁꯥꯟꯁꯨ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅ ꯃꯦꯁꯦꯖꯇꯨ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯂꯤ. ꯍꯧꯒꯠꯂꯕꯣ? ꯍꯧꯒꯠꯂꯦ. ꯑꯗꯣ ꯀꯣꯛꯁꯤꯗꯤ ꯌꯥꯝ ꯆꯤꯛꯑꯦ. ꯀꯩꯒꯤ ꯆꯤꯕ? ꯈꯪꯗꯦ ꯑꯩꯁꯨ. ꯍꯣꯔꯦꯟ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯨ, ꯑꯗꯨꯝ ꯐꯖꯅꯤ. ꯍꯣꯏ. ꯍꯧꯒꯠꯂꯕꯣ ꯗꯗꯥꯗꯤ? ꯍꯧꯒꯠꯂꯦ. ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯌꯦꯅ ꯁꯨꯔꯝꯕꯅꯤ, ꯂꯣꯏꯕꯗ ꯉꯥꯏꯔꯤ. ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯅ. ꯇꯨꯝꯕ ꯍꯧꯒꯠꯄꯒꯗꯤ ꯌꯥꯝ ꯉꯜꯂꯤꯍꯦ. ꯍꯣꯏ, ꯉꯜꯂꯤ. ꯑꯗꯨ ꯅꯪꯗꯤ ꯍꯧꯒꯠꯂꯕꯣ? ꯍꯧꯒꯠꯇ꯭ꯔꯤ. ꯃꯤꯀꯞ ꯊꯣꯛꯄꯗ ꯉꯥꯏꯔꯤꯌꯦ. ꯑꯗꯣ ꯄꯨꯡ ꯀꯌꯥꯗ ꯊꯕꯛ ꯆꯠꯀꯦ? ꯄꯨꯡ 9 ꯅꯪꯅꯕ ꯊꯕꯛ ꯆꯠꯂꯦ ꯑꯩꯕꯨꯗꯤ. ꯑꯗꯣ ꯑꯩ ꯐꯤ ꯗ꯭ꯔꯥꯏꯌꯔ ꯇꯧꯔꯝꯕꯅꯤ, ꯑꯝꯇ ꯐꯧꯔꯨꯈꯤꯒꯦ. ꯅꯪꯁꯨ ꯍꯧꯒꯠꯂꯨ, ꯊꯦꯡꯂꯦꯀꯣ. ꯍꯧꯒꯠꯂꯒꯦ. ꯃꯦꯁꯦꯖ ꯍꯜꯂꯝꯂꯒ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯗꯨꯅ ꯀꯥꯡꯒꯜ ꯍꯥꯏꯒꯠꯂꯕ ꯃꯇꯨꯡꯗ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ. ꯃꯈꯥꯗ ꯀꯨꯝꯂꯛꯄꯗ ꯁꯈꯤꯒ ꯗꯤꯕ꯭ꯌꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯡꯁꯤꯁꯨ ꯏꯀꯥꯏꯅ ꯇꯥꯔꯤ. ꯉꯔꯥꯡꯗꯤ ꯍꯧꯗꯣꯡꯅ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯃꯥꯜꯂꯦ, ꯆꯥꯛꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ. ꯆꯥꯈ꯭ꯔꯦ. ꯍꯧꯗꯣꯡ ꯑꯆꯧꯕꯅ ꯆꯥꯈ꯭ꯔꯦ. ꯃꯥ, ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯊꯥꯕꯗ ꯑꯣꯟꯅ ꯇꯩꯅꯅ ꯊꯥꯕꯒꯤꯅꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯣ. ꯃꯥꯅꯤ. ꯅꯨꯡꯁꯤ ꯃꯃꯥ ꯃꯅꯝꯃ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ. ꯁꯣꯝꯗꯁꯨ ꯂꯦꯟꯒꯤ ꯍꯦꯟꯕꯤꯒꯁꯨ ꯑꯦꯟꯁꯥꯡ ꯁꯦꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯗꯣꯛꯇꯔ ꯅꯨꯄꯤ ꯃꯆꯥꯗꯨꯕꯣ? ꯅꯨꯡꯊꯤꯜꯗ ꯂꯥꯛꯇꯣꯏ ꯃꯥꯜꯂꯤ. ꯑꯗꯣ ꯏꯆꯦ ꯂꯩꯃꯗ ꯄꯥꯎ ꯄꯤꯁꯤꯔꯕ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ? ꯄꯤꯗꯣꯏꯅꯤ. ꯑꯩꯁꯨ ꯅꯥꯎꯆꯥꯗ ꯄꯥꯎꯁꯦ ꯍꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ. ꯆꯥꯛ ꯇꯣꯛꯂꯒ ꯑꯣꯏꯅ ꯇꯧꯔꯒꯦ. ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯁꯤꯒ ꯗꯥꯁꯥꯟꯒꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯒꯅꯤꯅ ꯈꯜꯂꯤ. ꯗꯥꯁꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯣꯕꯣꯒꯤꯁꯨ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯔꯦ. ꯌꯥꯔꯦ. ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯕꯣꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ꯭ꯔꯣ? ꯃꯤ ꯄꯥꯈꯪꯅꯤ ꯀꯩꯅꯣ, ꯀꯣꯏꯕꯅꯤ. ꯍꯣ, ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯅꯅꯦ ꯃꯌꯨꯝ ꯄꯥꯜꯂꯣꯅ ꯇꯛꯄꯗ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯕꯅꯤ. ꯑꯣ, ꯑꯗꯣ ꯏꯇꯥꯎꯁꯨ ꯀꯧꯁꯤꯔꯣ? ꯍꯣꯔꯦꯟ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯅꯕ. ꯍꯣꯏꯅꯦ. ꯑꯗꯨꯗꯤ ꯗꯗꯥꯅ ꯐꯅꯕ ꯇꯧꯕꯤꯔꯣ. ꯍꯣꯏ. ꯑꯩ ꯃꯊꯪ ꯄꯥꯎ ꯍꯥꯏꯈꯤꯒꯦ. ꯅꯪꯁꯨ ꯆꯥꯛꯀ ꯂꯣꯏꯁꯤꯜꯂꯨ. ꯍꯣꯏ. ꯑꯗꯣ ꯑꯉꯥꯡꯗꯤ ꯎꯗꯦ, ꯀꯥꯏꯗ ꯂꯩꯍꯧꯔꯦ? ꯃꯄꯥꯟꯗ ꯂꯩꯔꯛꯄ ꯍꯧꯕꯅꯤ. ꯑꯣ, ꯆꯥꯛ ꯂꯣꯏꯁꯤꯜꯂꯨ.
ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯨꯈꯤꯒꯦ ꯏꯆꯦ ꯍꯣꯏꯗ ꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯒ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯀꯣꯜ ꯇꯧꯔꯤ ꯂꯩꯃꯗ ꯂꯩꯃꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯍꯜꯂꯣ ꯏꯆꯦ ꯍꯥꯎ ꯆꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦꯅꯦ ꯍꯥ ꯀꯔꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯅꯣ ꯗꯣꯛꯇꯔ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒ ꯂꯩꯔꯝꯃꯤ ꯏꯆꯦ ꯕꯨꯡꯉꯣ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯤꯌꯦ ꯉꯔꯥꯡꯁꯦ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯅ ꯅꯠ ꯀꯣꯝꯂꯛꯇꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯣꯜꯚ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯊꯦꯝꯕꯗ ꯑꯗꯣ ꯉꯁꯤꯁꯦ ꯅꯨꯄꯤꯗꯨ ꯁꯤꯗ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯈ꯭ꯔꯦ ꯍꯣꯏ ꯅꯪꯅ ꯈꯔ ꯁꯤꯜ ꯂꯥꯡꯗꯅ ꯈꯔ ꯇꯧꯔꯒꯅꯦ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯇ ꯊꯤꯅꯕ ꯇꯧꯍꯧꯁꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ ꯆꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯌꯥꯅꯤꯅ ꯈꯜꯂꯤ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯗꯅ ꯊꯦꯝꯗꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗ ꯌꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯆꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯔꯤ ꯃꯌꯥꯝꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯁꯤꯗꯒꯤ ꯍꯦꯜꯂꯤ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯁꯨ ꯅꯣꯏꯗ ꯍꯣꯔꯦꯟꯁꯦ ꯂꯥꯛꯅꯤꯡꯈ꯭ꯔꯦꯗꯀꯣ ꯆꯦ ꯌꯥꯏꯌꯦ ꯍꯣꯔꯦꯟ ꯏꯆꯦ ꯂꯩꯔꯒ ꯂꯥꯛꯑꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯁꯨ ꯀꯧ ꯅꯪꯅ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯊꯝꯂꯒꯦ ꯑꯩꯁꯨ ꯍꯣꯏ ꯊꯝꯃꯣ ꯂꯩꯃꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯅꯣꯅꯦ ꯐꯣꯟꯗꯨꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯣ ꯀꯅꯥꯒꯅꯣ ꯍꯣ ꯂꯦꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯗꯅꯦ ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯍꯔꯥꯎꯗꯅ ꯅꯣꯛꯂꯤꯅꯤ ꯂꯦꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯕꯨ ꯌꯦꯡꯂꯤꯕ ꯃꯁꯛ ꯐꯖꯕꯤ ꯗꯣꯛꯇꯔ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯂꯛꯂꯤꯕ ꯑꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯕꯨ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯒꯗ꯭ꯔꯣ ꯃꯥꯅ ꯍꯦꯛꯇ ꯄꯥꯝꯗꯕ ꯌꯥꯕ꯭ꯔꯣ ꯄꯥꯝꯅꯕ ꯇꯧꯅꯤ ꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯅ ꯅꯨꯄꯤ ꯑꯩꯗꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯤꯖꯩꯍꯦ ꯍꯣ ꯑꯗꯨꯅꯕꯨ ꯃꯁꯥ ꯌꯥꯅꯕ ꯇꯧꯗꯣꯏꯅꯤ ꯂꯦꯟꯗꯤ ꯐꯣꯟ ꯊꯝꯈꯤꯕꯒ ꯁꯥꯟꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯡꯁꯤꯗꯣ ꯅꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯨ ꯅꯪꯁꯨ ꯂꯥꯛꯎꯗꯅ ꯍꯦꯟꯕꯤꯅ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯕꯅꯤꯅꯦ ꯚꯥꯏ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯧꯖꯤꯛꯀꯥꯟ ꯂꯥꯛꯄ ꯌꯥꯔꯣꯏ ꯁꯨꯇꯤꯗ ꯐꯥꯎ ꯑꯩ ꯊꯕꯛ ꯆꯠꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯪꯂꯣ ꯋꯥ ꯑꯃ ꯈꯟꯅꯁꯦ ꯑꯩ ꯊꯝꯂꯒꯦꯀꯣ ꯀꯔꯤ ꯋꯥꯅꯣ ꯂꯦꯟ ꯐꯣꯟ ꯀꯛꯈꯤꯕꯅ ꯍꯥꯜꯂꯤ ꯁꯥꯟꯁꯨ ꯑꯃꯨꯛ ꯍꯜꯂꯒ ꯀꯣꯜ ꯇꯧꯔꯨꯗ꯭ꯔꯤ ꯃꯥꯁꯨ ꯑꯗꯨꯝ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯤ ꯕꯣꯕꯣꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯕꯕꯨ ꯀꯧꯔꯤ ꯁꯥꯟ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯔꯗꯨꯅ ꯑꯣꯐꯤꯁ ꯆꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯅꯨꯡꯁꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯟꯗꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯁꯥꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯁꯤꯜꯂꯤ ꯗꯥꯁꯥꯟ ꯊꯕꯛ ꯆꯠꯂꯕꯣ ꯆꯠꯇꯣꯔꯦ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯌꯦ ꯑꯣ ꯐꯖꯅ ꯆꯠꯂꯣ ꯑꯗꯨꯗꯤ ꯁꯥꯟꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯑꯣꯐꯤꯁ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯕꯣꯕꯣꯁꯨ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯇꯥꯃꯣ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯑꯩ ꯍꯟꯗꯛꯁꯦ IMEI ꯊꯤꯕꯗ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯍꯣꯏ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯆꯠꯈꯤꯕꯗ ꯏꯆꯦ ꯂꯩꯔꯤꯈꯣꯏꯗ ꯆꯪꯁꯤꯜꯂꯝꯃꯨ ꯉꯔꯥꯡ ꯏꯆꯦꯗꯣ ꯑꯊꯨꯕꯒꯤ ꯂꯨꯄꯥ 10,000 ꯄꯥꯝꯃꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯅ ꯄꯤꯒꯦ ꯇꯧꯕꯅꯤ ꯅꯪꯁꯨ ꯉꯟꯅ ꯆꯠꯂꯕꯅꯤꯅ ꯅꯪ ꯑꯗꯨꯝ ꯄꯤꯔꯝꯃꯨ ꯍꯣꯏ ꯇꯥꯃꯣ ꯅꯪꯒꯤꯅ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯕ ꯇꯥꯃꯣ ꯑꯩꯒꯤꯗꯤ ꯌꯥꯝꯗꯦꯗ 3,000-4,000 ꯑꯗꯨꯝ ꯌꯥꯔꯅꯤ ꯁꯥꯟꯁꯨ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤ ꯁꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯇꯥꯃꯣ ꯁꯥꯟ ꯕꯣꯕꯣꯕꯨ ꯃꯅꯝ ꯅꯝꯕꯤꯔꯤ ꯕꯣꯕꯣꯁꯨ ꯁꯪꯒꯣꯏꯗꯒꯤ ꯒꯥꯔꯤ ꯏꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯁꯥꯟꯁꯨ ꯕꯣꯕꯣ ꯊꯣꯛꯈꯤꯕꯗ ꯇꯨꯡꯗ ꯃꯥꯡꯗ ꯑꯗꯨꯝ ꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯕꯣꯕꯣꯗꯤ ꯂꯩꯔꯤꯛꯈꯣꯏꯗ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯏ ꯂꯩꯔꯤꯛꯀꯤ ꯃꯅꯦꯝꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯕꯣꯕꯣ ꯒꯥꯔꯤ ꯈꯥꯝꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯅꯦ ꯏꯆꯦ ꯂꯩꯕ꯭ꯔꯣ ꯂꯩꯕꯅꯤ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ ꯏꯕꯨꯡꯉꯣ ꯕꯣꯕꯣꯁꯨ ꯀꯥꯈꯠꯂꯗꯨꯅ ꯃꯣꯔꯥꯗꯨꯗ ꯐꯝꯂꯤ ꯂꯩꯔꯤꯛꯀꯤ ꯃꯅꯦꯝꯕꯣꯛꯅ ꯂꯩꯔꯤꯛꯄꯨ ꯀꯧꯊꯣꯛꯂꯤ ꯂꯩꯔꯤꯛ ꯇꯥꯕ꯭ꯔꯣꯅꯦ ꯅꯪꯕꯣ ꯕꯣꯕꯣ ꯂꯥꯛꯏꯅꯦ ꯍꯛꯆꯥꯡꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯏꯅꯦ ꯇꯧꯗꯦ ꯌꯥꯝ ꯀꯜꯂꯤꯗ ꯏꯅꯦꯗꯤ ꯌꯥꯝ ꯐꯩꯌꯦ ꯏꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯤꯁꯦ ꯏꯅꯦ
ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯌꯥꯝ ꯇꯣꯏꯅꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ, ꯑꯃ ꯅꯪꯅꯕ ꯆꯦꯟꯕꯗ. ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯃꯇꯝ ꯆꯥꯔꯦ ꯅꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯣꯗꯅ. ꯍꯣꯏꯅꯦ, ꯇꯥꯃꯣꯒꯤꯁꯦ ꯑꯝꯇ ꯍꯥꯟꯅ ꯐꯖꯅ ꯂꯣꯏꯁꯤꯟꯈꯤꯒꯦ ꯇꯧꯕꯅꯤ. ꯂꯥꯏꯔꯤꯛꯁꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯐꯗꯤ ꯑꯃꯅ ꯃꯈꯨꯠ ꯇꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯏ. ꯕꯣꯕꯣ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏ, ꯉꯔꯥꯡ ꯇꯥꯃꯣꯗ ꯏꯆꯦꯅ ꯍꯥꯏꯔꯝꯕ ꯁꯦꯟꯐꯝꯗꯣ ꯑꯗꯨ ꯄꯣꯔꯛꯄꯅꯤ. ꯑꯣ, ꯀꯗꯥꯏ ꯄꯤꯔꯛꯑꯣ. ꯕꯣꯕꯣꯁꯨ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯃꯆꯦꯗ ꯄꯤꯔꯝꯂꯒ ꯑꯗꯨꯝ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ. ꯕꯣꯕꯣ ꯆꯠꯈ꯭ꯔꯕꯗ ꯃꯅꯦꯝꯕꯣꯛꯅ ꯑꯣꯟꯁꯤꯜꯂꯒ, ꯕꯦꯝꯃ, ꯏꯁꯨ ꯃꯆꯥꯒꯤ ꯊꯥꯅꯕ ꯄꯩꯁꯥꯔꯥ? ꯃꯥꯅꯦ ꯏꯃꯥ, ꯇꯥꯃꯣꯁꯨ ꯍꯟꯗꯛꯇꯤ ꯇꯣꯂꯣꯞ ꯐꯪꯗꯦ, ꯑꯗ ꯑꯩꯅ ꯁꯥꯟꯗ ꯈꯔ ꯄꯤꯔꯣꯅ ꯍꯥꯏꯈꯤꯕꯅꯤ. ꯑꯣ, ꯑꯗꯨꯝꯅ ꯁꯤꯟꯅꯕ ꯍꯥꯏꯗꯨꯅꯤ. ꯅꯣꯏꯒꯤ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯍꯦꯛ ꯄꯤꯕꯤꯈꯣ. ꯕꯦꯝꯃ, ꯅꯪꯕꯨ ꯊꯕꯛ ꯂꯣꯏꯔꯕꯣ? ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ. ꯍꯪꯉꯨ ꯏꯃꯥ. ꯂꯥꯏꯔꯤꯛꯁꯨ ꯃꯅꯦꯝꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯃꯤ. ꯕꯦꯝꯃ, ꯅꯅꯥꯎ ꯅꯨꯄꯥ ꯁꯥꯟꯗꯣ ꯃꯥ ꯁꯨꯃꯥꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ. ꯅꯅꯥꯎ ꯅꯨꯄꯥ ꯕꯣꯕꯣꯗꯨꯁꯨ ꯃꯇꯥꯡ ꯆꯥꯔꯛꯂꯦ. ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ. ꯅꯣꯏꯅꯁꯨ ꯈꯔ ꯍꯥꯏꯁꯤꯜꯂꯨꯅꯦ. ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯍꯩꯖꯤꯟꯕꯁꯨ ꯉꯝꯗꯕ, ꯅꯥꯕ ꯐꯔꯛꯄꯗ ꯉꯥꯏꯕꯁꯤꯗ. ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯁꯣꯝꯗꯅ ꯅꯨꯡꯁꯤꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯒ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ. ꯉꯥꯏꯍꯥꯛ ꯐꯣꯟꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯔꯤꯜꯁ ꯌꯦꯡꯂꯒ ꯂꯩꯔꯤ. ꯄꯨꯡ ꯌꯦꯡꯂꯨꯕꯗ 12 ꯇꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯎꯏꯔꯣꯟ ꯇꯧꯔꯤ. ꯁꯈꯤꯒ ꯗꯤꯕ꯭ꯌꯥꯒꯁꯨ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯃꯥ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯅꯕ ꯄꯣꯠ ꯆꯩ ꯂꯩꯁꯤꯟꯕ ꯍꯧꯔꯁꯦ. ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯨꯅ ꯌꯥꯔꯛꯂꯗꯤ ꯑꯗꯨꯝ ꯊꯨꯅ ꯍꯣꯡꯅꯕ. ꯃꯗꯨꯒꯤꯗꯤ ꯏꯃꯥꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯕꯅꯤꯀꯣ. ꯑꯗꯣ ꯏꯕꯦꯝꯃꯕꯨ ꯀꯥꯏꯗ ꯂꯩꯈꯤꯒꯦ? ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯏꯃꯥ. ꯉꯁꯤ ꯅꯠꯇ꯭ꯔꯣꯅꯦ ꯍꯦꯟꯕꯤꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦꯅ ꯍꯥꯏꯗꯨꯕꯣ? ꯃꯥꯅꯤ ꯏꯃꯥ. ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯅꯨꯡꯁꯤꯁꯨ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ. ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ. ꯃꯗꯨ ꯎꯕꯗ ꯁꯈꯤꯒ ꯗꯤꯕ꯭ꯌꯥꯒ ꯌꯦꯡꯅꯔꯒ ꯂꯩꯔꯤ. ꯃꯃꯥꯒ ꯃꯅꯝꯃꯒꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ, ꯃꯥ, ꯀꯔꯤꯅꯣ ꯑꯗꯨꯛ ꯃꯅ ꯌꯦꯡꯂꯤꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯒꯤ ꯏꯆꯥꯁꯦ. ꯃꯥ, ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ? ꯌꯥꯔꯦ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ. ꯐꯅꯦꯛꯁꯨ ꯁꯦꯠꯀꯗꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ. ꯑꯗꯨ ꯏꯃꯥ, ꯑꯩ ꯆꯦ ꯍꯦꯟꯕꯤ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ, ꯆꯠꯂꯨꯔꯣ. ꯁꯈꯤꯅ ꯅꯨꯡꯁꯤꯕꯨ ꯃꯅꯝ ꯅꯝꯕꯤꯔꯤ. ꯅꯨꯡꯁꯤꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ. ꯗꯤꯕ꯭ꯌꯥꯒ ꯁꯈꯤꯒ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯅꯨꯡꯁꯤꯁꯨ ꯂꯦꯞꯇꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯂꯤ. ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡꯁꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯗ ꯃꯤꯠ ꯊꯝꯅꯔꯛꯄ ꯑꯣꯏꯅ ꯇꯧꯔꯤ. ꯅꯨꯡꯁꯤ ꯖꯤꯟꯁ ꯁꯦꯠꯄ, ꯀꯨꯔꯇꯤ ꯁꯦꯠꯄꯗꯒꯤꯗꯤ ꯏꯆꯝ ꯆꯝꯅ ꯐꯅꯦꯛ ꯁꯦꯠꯄꯗꯨꯅ ꯍꯦꯟꯅ ꯐꯖꯩ, ꯅꯤꯡꯊꯤꯖꯩ. ꯉꯁꯤꯗꯤ ꯆꯞ ꯇꯤꯡꯅ ꯃꯅꯥꯝ ꯇꯥꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯂꯤ. ꯁꯨꯝ ꯂꯦꯞꯇꯅ ꯊꯧꯔꯒ ꯂꯥꯛꯄꯅ ꯍꯦꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ. ꯒꯥꯔꯤ ꯑꯗꯨ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯗꯨꯅ ꯅꯨꯡꯁꯤ ꯒꯦꯠ ꯍꯥꯡꯂꯒ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ, ꯆꯦ ꯍꯦꯟꯕꯤ. ꯍꯦꯟꯕꯤꯁꯨ ꯎꯏꯔꯣꯟ ꯇꯧꯔꯝꯕꯗꯒꯤ ꯃꯄꯥꯟꯗ ꯃꯤ ꯀꯧꯔꯛꯄ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯛꯂꯛꯏ. ꯅꯨꯡꯁꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ, ꯍꯩꯃꯥ, ꯅꯪ ꯑꯣꯏꯔꯦ. ꯂꯥꯛꯑꯣ, ꯍꯦꯛꯇ ꯀꯥꯈꯠꯂꯣ. ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ. ꯂꯥꯛꯑꯣ. ꯅꯨꯡꯁꯤꯁꯨ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯛꯂꯒ ꯀꯥꯈꯠꯂꯛꯏ. ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯃꯤꯟꯅꯔꯤ. ꯆꯦꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯖꯥꯠꯅꯤꯅ. ꯑꯩꯗꯤ ꯆꯦꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯍꯧꯗ꯭ꯔꯤ ꯃꯇꯝ ꯐꯪꯗꯕꯒꯤ. ꯂꯦꯟꯁꯨ ꯅꯨꯡꯁꯤ ꯂꯥꯛꯄꯗ ꯃꯥꯁꯨ ꯊꯣꯛꯂꯛꯂꯒ ꯁꯣꯐꯥ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ. ꯂꯦꯟꯅ, ꯅꯪꯕꯨ ꯑꯉꯥꯡ ꯂꯥꯛꯏꯁꯦ ꯆꯥꯒ ꯂꯣꯜꯂꯨꯕ ꯌꯥꯗ꯭ꯔꯣ? ꯗꯥ, ꯑꯉꯥꯡꯁꯤ ꯂꯥꯛꯇ ꯉꯥꯏꯔꯤ. ꯀꯩꯅꯣꯅꯤ? ꯗꯥ, ꯌꯥꯔꯅꯤꯗ ꯆꯥꯗꯤ. ꯌꯥꯗꯦ, ꯊꯛꯈꯤꯗꯧꯅꯤ. ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ. ꯍꯣꯏ ꯆꯦ. ꯍꯦꯟꯕꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥ ꯂꯣꯜꯂꯤ. ꯂꯦꯟꯒ ꯅꯨꯡꯁꯤꯒꯁꯨ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯟꯒꯅꯨ. ꯅꯪꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗ ꯍꯣꯡꯗꯅ ꯂꯩꯌꯨ. ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯜꯂꯛꯀꯦ. ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯉꯝꯕ ꯌꯥꯕ꯭ꯔꯣ? ꯍꯣꯏ ꯗꯥ. ꯑꯗꯨ ꯗꯥ ꯁꯥꯟꯁꯦ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨ ꯂꯧꯗ꯭ꯔꯤꯀꯥꯟꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯛꯄꯒ ꯂꯩꯕ꯭ꯔꯣ? ꯀꯣꯏꯔꯛꯇꯦꯗ. ꯀꯥꯏꯗꯒꯤ ꯀꯣꯏꯌꯨ ꯌꯥꯗꯦ. ꯍꯥꯟꯅ ꯑꯃ ꯊꯤꯔꯝꯃꯤꯁꯤꯁꯨ ꯏꯆꯦꯈꯣꯏ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯊꯤꯔꯨꯕꯅꯤ. ꯑꯗꯨꯗꯒꯤꯗꯤ ꯐꯖꯔꯦꯗꯅ ꯑꯗꯨꯝ. ꯃꯧꯔ ꯍꯥꯏꯔꯒ ꯃꯥꯗꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯗꯅ ꯂꯣꯏ ꯈꯥꯏꯔꯒ ꯊꯝꯕꯤꯔꯝꯂꯦꯗꯅ. ꯑꯗꯨꯒ ꯑꯃꯅ ꯃꯥꯁꯦ ꯃꯔꯥꯏꯕꯛꯁꯨ ꯌꯥꯝꯅ ꯊꯤꯔꯕ ꯃꯤꯅꯤ.
ꯌꯨꯝ ꯑꯗꯨꯗꯁꯨ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯗ ꯃꯥꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯊꯥ ꯁꯥꯔꯤꯕꯁꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯗꯥꯁꯥꯟꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯀꯟꯖꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯩ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯀꯩꯁꯨ ꯈꯜꯂꯛꯄ ꯐꯥꯎꯔꯨꯗꯦ, ꯃꯤꯇꯥꯔꯨꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯋꯥꯖꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯊꯦꯝꯖꯤꯟꯖꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯑꯣꯏꯅ ꯈꯟꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯏꯀꯥꯏꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕ ꯍꯥꯏꯕꯁꯦ ꯂꯦꯝꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯒ ꯏꯁꯥꯒꯤ ꯁ꯭ꯇꯦꯇꯁ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯈꯪꯗꯦꯗ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ꯫ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯍꯦꯟꯕꯤꯁꯨ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯦ ꯆꯥꯒ ꯊꯛꯁꯤ꯫ ꯆꯦꯅ ꯋꯥꯅ ꯍꯣꯠꯅꯕꯤꯔꯦ꯫ ꯃꯁꯤꯗꯤ ꯀꯩꯁꯨ ꯋꯥꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯑꯗꯣ ꯅꯪ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯅꯣꯏ ꯑꯅꯤꯒꯤ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯗꯣꯏꯅꯤ꯫ ꯂꯦꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯦꯁꯨ ꯍꯥꯏꯔꯝꯂꯤꯁꯦ꯫ ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯁꯤꯟꯕꯗꯅꯦ, ꯃꯥꯁꯨ ꯃꯤꯅꯤ ꯀꯩꯅꯣ, ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ꯫ ꯍꯣꯏ, ꯃꯥꯒꯤ ꯃꯑꯣꯡ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯣꯏ ꯃꯆꯦ ꯍꯣꯏꯗꯨꯁꯨ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯧꯗꯣꯛꯂꯕꯅꯤ꯫ ꯃꯣꯏꯁꯨ ꯂꯣꯏꯅ ꯌꯥꯔꯤ꯫ ꯃꯁꯥꯅ ꯍꯦꯛ ꯌꯥꯕꯗ ꯑꯗꯨꯝ ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ? ꯁꯣꯏꯗꯅ ꯌꯥꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯪꯉꯤ꯫ ꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯔ ꯆꯔꯥꯡꯅꯕꯒꯤ ꯇꯧꯕꯅꯤ꯫ ꯐꯔꯦ ꯆꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯕꯛꯁꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ꯫ ꯍꯣꯏ, ꯆꯠꯂꯣ ꯑꯩ ꯑꯁꯥꯏꯕꯨꯛ ꯊꯤꯟꯗꯣꯛꯄꯤꯒꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯅꯨꯡꯁꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯍꯟꯈ꯭ꯔꯕꯒ ꯍꯦꯟꯕꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯒꯤ ꯃꯆꯦ, ꯃꯥꯒꯤꯅ ꯃꯃꯥꯟꯅꯕꯤ ꯅꯥꯎꯆꯥꯗ ꯀꯣꯜ ꯇꯧꯔꯤ꯫ ꯅꯥꯎꯆꯥ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯕꯦꯝꯃ꯫ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯐꯣꯟꯒꯁꯦ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ꯫ ꯕꯦꯝꯃ, ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣ? ꯏꯃꯨꯡꯒꯤꯅꯦ ꯀꯨꯞꯅꯣꯝ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯁꯤꯗꯣꯔꯦ꯫ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯅꯤꯡꯕ꯫ ꯑꯗꯣ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯅꯣ? ꯅꯣꯏꯒꯤ ꯅꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ, ꯃꯉꯣꯟꯗ ꯄꯤꯔꯁꯤꯔꯅ ꯍꯥꯏꯕ꯫ ꯌꯥꯏꯌꯦ꯫ ꯑꯗꯨ ꯅꯨꯄꯥꯗꯨꯕꯨ ꯐꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯐꯩꯌꯦ ꯅꯨꯄꯥꯗꯣ ꯌꯥꯝꯅ, ꯊꯕꯛꯁꯨ ꯇꯧꯏ, ꯁꯦꯅꯤꯌꯔꯕꯨꯗꯤ ꯈꯔ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯂꯥꯏꯕꯛꯁꯨ ꯌꯥꯝꯅ ꯊꯤꯔꯤ꯫ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯃꯌꯥꯝ ꯍꯥꯏꯁꯤꯜꯂꯒ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯀꯥꯏꯅꯔꯦ꯫ ꯑꯗꯨꯒꯤꯅꯤ ꯅꯣꯡꯃ ꯑꯩꯅ ꯅꯨꯡꯁꯤꯒꯤ ꯅꯝꯕꯔ ꯍꯪꯈꯤꯕꯗꯣ, ꯅꯨꯄꯥꯗꯨ ꯂꯥꯌꯦꯡꯅꯕꯅꯤ꯫ ꯑꯣ, ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯇꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯋꯥꯗꯣ꯫ ꯅꯨꯡꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯅꯦ, ꯃꯥꯅꯁꯨ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯈꯟꯖꯕ ꯃꯥꯜꯂꯤ꯫ ꯈꯟꯖꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯃꯥꯆꯧ ꯍꯣꯏ ꯕꯥꯆꯧ ꯍꯣꯏꯗ ꯋꯥꯁꯦ ꯑꯝꯇ ꯍꯧꯗꯣꯛꯂꯒ ꯌꯦꯡꯒꯦ꯫ ꯑꯩ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯌꯨꯝꯗ ꯆꯠꯄ ꯌꯥꯏ, ꯑꯗꯨꯗ ꯆꯪꯂꯒ ꯍꯥꯏꯔꯒꯦ꯫ ꯍꯣꯏ, ꯉꯔꯥꯡꯁꯨ ꯅꯣꯏꯒꯤ ꯃꯥꯆꯧꯗꯣ ꯑꯩꯒ ꯍꯥꯏꯐꯦꯠꯇꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩꯁꯨ ꯅꯣꯏ ꯃꯥꯆꯧꯒ ꯍꯥꯟꯅꯁꯨ ꯐꯖꯅ ꯀꯧꯅꯗꯕꯅꯤꯅ ꯐꯖꯅ ꯍꯥꯏꯗ꯭ꯔꯦ ꯋꯥꯗꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯊꯝꯂꯒꯦ ꯑꯩꯁꯨ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯄꯨꯟꯕꯗꯤ ꯌꯥꯕꯅꯤ꯫ ꯌꯥꯏꯌꯦ, ꯄꯨꯟꯁꯤ꯫ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ꯫ ꯂꯩꯃꯅ ꯇꯝꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯏꯔꯤꯛꯁꯨ ꯈꯪꯂꯤ꯫ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯆꯪꯂꯛꯑꯣ ꯍꯥꯏꯕꯗꯒꯤ ꯂꯩꯔꯤ ꯂꯩꯃ ꯍꯣꯏꯗ ꯆꯪꯂꯛꯏ꯫ ꯂꯩꯃꯗꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯝꯗ꯭ꯔꯤ꯫ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯔꯕ ꯇꯨꯡꯗ ꯂꯩꯃꯁꯨ ꯍꯜꯂꯛꯂꯤ꯫ ꯂꯩꯃꯅ, ꯅꯪꯅ ꯍꯥꯟꯅ ꯂꯩꯔꯝꯃꯦꯗꯅ? ꯍꯣꯏ ꯏꯆꯦ, ꯏꯆꯦꯅ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯋꯥ ꯑꯃ ꯈꯟꯅꯁꯦꯅ ꯀꯧꯔꯤꯅꯤ꯫ ꯅꯪꯕꯨ ꯆꯥꯒ ꯊꯛꯂꯕꯣ? ꯍꯣꯏ ꯏꯆꯦ, ꯏꯆꯥ ꯊꯣꯏꯅ ꯂꯣꯟꯕꯤꯗꯨꯅ ꯊꯛꯑꯦꯗ꯫ ꯑꯗꯨ ꯏꯆꯦ, ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯟꯅꯗꯣꯏꯁꯤꯕꯣ? ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯄꯥꯝꯃꯦ ꯈꯪꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡꯉꯣꯗ ꯈꯔ ꯇꯛꯁꯤꯟꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯏ ꯑꯗꯨ ꯏꯆꯦ, ꯂꯦꯅ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ ꯋꯥꯁꯤꯕꯣ? ꯃꯥꯅꯤ꯫ ꯆꯦ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯐꯣꯡꯅ ꯌꯥꯎꯒꯨꯝꯁꯦ꯫ ꯇꯨꯃꯤꯟꯅ ꯃꯅꯨꯡꯗ ꯂꯦꯟꯒ ꯇꯧꯔꯒ ꯄ꯭ꯂꯥꯟ ꯁꯤꯟꯁꯦ꯫ ꯏꯆꯦ, ꯃꯣꯏ ꯑꯉꯥꯡ ꯑꯗꯨꯝ ꯇꯧꯍꯟꯁꯦ꯫ ꯍꯣꯏ, ꯌꯥꯏ꯫ ꯃꯥꯅ ꯀꯥꯏꯗ ꯆꯦꯟꯗꯣꯏꯅꯣ ꯑꯩꯈꯣই ꯃꯌꯥꯝꯅ ꯅꯩꯔꯛꯄꯗ? ꯍꯟꯗꯛꯀꯤ ꯐꯖꯕ ꯆꯥꯟꯁꯁꯤꯃꯗꯤ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯦꯀꯣ? ꯍꯣꯏ ꯏꯆꯦ, ꯁꯣꯏꯗꯅꯕ ꯇꯧꯔꯁꯦ꯫ ꯂꯥꯏꯔꯤꯛꯀ ꯂꯩꯃꯒꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯂꯥꯏꯔꯤꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯥꯟꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯂꯦꯟꯅ ꯉꯁꯥꯏ ꯆꯪꯂꯛꯈꯣ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯁꯨ ꯂꯦꯟ ꯍꯣꯏꯔꯣꯝꯗ ꯑꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯏ꯫